Sana Khongnang Manipuri Story gi maikaidagi tabiribasingbu taramna oksari. Mamangda lanthoksakraba tangoidagi yening hariba wari adugi anisuba episode mayamgi mafamda lanthoksari. Memi haukraba wari singdubu ningsingduna hainau makhongduda phamlakliba phana kuiri. Saklon naiba ngaihaki mikupta ahongba naiba taibang mioibani. Haukraba matamdugi Roshangi saklonduga ngasi thengnarakliba saklonduga kayada khetnariba. Jamjaraba Memina Roshanna asumna honglakani haiba mikup ama phawba khaluba leite. Mimi wakhal nungaitana mangduna leiri. Mama pisakna machado tunglomdagi kaurai. Mimi khangpre khangi. Mama pisakna harai. Ibima kaidawre kaubuga amata tadi. Mimi na kumlai. Ima ngahaktang hangchit lang nambani. Ima na kaubuga amata tahaudre. Mama na mu harai. Nangbu college ka mata chalaroidro. Mimi na kumi. Chakani ima chakloirabo. Mama na kumlai. Loire hauba hautaba sathoklarro lao. Kobi masoi ironbani. Mimi na harai. Hoi ima. Ado ima ai handa exam loiraga private la kaino. Thaba ama thirani. Makha tamlaro imagi mateng panglani. Mama na kumi. Hoi khara tamlabanina isana phagani haibado adum tawlo. Imana kallingaida isagi mathausu loithokningi. Mimina mo harai. Ima atei lairi. Imana minda phautakpa sapado warani. Adina ima ngasi khabarda ayuki pung 8 dagi ningthingi pung 3 phawba angang lokthok loksin tawnanaba mi ama thirena yaurei. Thagi oina lupa 3,000 dagi 3 phawba sagani haina yaurei. Mama pisakna mu harai. Oh kari lamdano anakpara. Mimina mu harai. Nai ima Kisampatani. Mama pisakna mu harai. Hoi ima hangnaruge. Maduna kharadi phagadawa male. Mimina mu harai. Aisu paisa thokpa yaba thabak ama thirage. Imasu nachagi hotnabada yamna ware. Imabu pothalage. Machagi wahaiduda mapukning nungsirai. Aduga harai. Imung sida ima isa khaktani leiriba. Adubu isadi nupinina kayang kuina imagi nakta leigani. Mimina harai. Ima kari tawpagi kapino. Mani ay nupini ithantani. Aina yumpan batarabasu imabu hundok lamloye. Panbasu palroida ima. Mama pisakna mu harai. Hai adumna karigi pukning sontharibano. Nang kaka khoi nandom cha khoi leiribasidi. Mimina mo harai. Ima nupi oibigi mapokse yamna nusiko. Mama pisakna mu harai. Kapkano isa thoibi. Karigino isana pukning sontharibabo. Chanabigi lichingna chingduna puribani. Chahi matang ama hendokhibada mino miyeng ama lakadawribani. Khongpham ama soikhibada badanamgi badanam ngaktani. Mimina mo harai. Adudi ima mapan thongi saktam khakta natiko. Mino maisalakta wana hingbase nupi khikna heliko ima. Asumna nongmani ni haukre. Mimina Roshanda case thangatkani hairambado. Mahaka luna tinajabi mamana Biditaga tanarami. Aduga advocate Sundargi mayumda chatlami. Makhoi ani geto hangdoktuna ngang-ngangduna changlai. Aduga Mimina harai. Rita, leibu leironggadro.
ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯨ ꯃꯪꯒꯣꯟꯗ ꯃꯤ ꯑꯃ ꯐꯝꯃꯤꯌꯦ, ꯁꯤꯗ ꯍꯦꯛꯇ ꯍꯪꯉꯁꯦ꯫ ꯑꯁ ꯀꯃꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯅꯣ, ꯅꯪꯅ ꯊꯣꯛꯄ ꯊꯣꯛꯀꯣ꯫ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯍꯦ, ꯃꯤꯅ ꯚꯥꯞ ꯑꯃ ꯈꯜꯂꯅꯤ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯇꯥꯔꯝꯃꯣꯏꯍꯦ, ꯑꯁꯨꯛ ꯌꯥꯝ ꯂꯥꯞꯅꯔꯤꯁꯤꯕꯨ꯫ ꯔꯤꯇꯥꯅ ꯃꯪꯒꯣꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯪꯉꯤ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯦꯝꯃ, ꯀꯅꯥ ꯍꯪꯕꯅꯣ? ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯥꯈꯪꯗꯨꯒꯤ ꯅꯠꯇ꯭ꯔꯥ? ꯔꯤꯇꯥꯅ ꯈꯨꯝꯃꯛꯏ꯫ ꯅꯁꯗꯤꯌꯦ, ꯑꯦꯗꯚꯣꯀꯦꯠ ꯇꯥꯃꯣ ꯁꯨꯟꯗꯔꯕꯨ꯫ ꯁꯨꯟꯗꯔ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯥꯃꯣꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯝ ꯃꯅꯥꯒ ꯅꯥꯟꯊꯩ, ꯄꯣꯁꯀ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕ꯫ ꯑꯩ ꯍꯪꯖꯤꯜꯂꯛꯄꯁꯤꯗꯤ ꯋꯥꯈꯜꯒꯁꯤ ꯏꯅꯧ ꯍꯦꯛ ꯅꯧꯏ꯫ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯣ, ꯁꯤꯗ ꯐꯝꯃꯨ꯫ ꯀꯔꯤ? ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯀꯦꯁ ꯑꯃ ꯄꯥꯏꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯀꯔꯤꯒꯤ ꯄꯥꯏꯗꯅꯤ? ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯋꯥꯔꯤꯗꯣ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯋꯥꯔꯤꯗꯣ ꯍꯥꯏꯒꯦ ꯇꯧꯕꯒ ꯁꯨꯟꯗꯔꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯅꯤ ꯋꯥꯅ ꯂꯥꯛꯂꯤꯕꯅꯤ, ꯆꯥ ꯑꯃꯃꯝ ꯍꯥꯟꯅ ꯊꯛꯈꯤꯁꯤ꯫ ꯆꯥ ꯑꯝꯇ ꯂꯣꯜꯂꯛꯎ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯁꯨꯟꯗꯔ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯣ, ꯄꯪꯍꯥꯗ ꯍꯔꯥꯎꯕ ꯃꯥꯟꯗ꯭ꯔꯣ? ꯔꯤꯇꯥꯅ ꯈꯨꯝꯃꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯃꯤꯅ ꯇꯥꯈꯤꯅꯤ꯫ ꯀꯦꯁ ꯑꯃ ꯂꯥꯛꯄꯁꯦ ꯎꯀꯤꯜꯁꯤꯡꯒꯤꯗꯤ ꯕꯁꯟꯇ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ, ꯑꯗꯨꯅꯅꯤ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯑꯗꯨꯗꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯕꯁꯟꯇꯗꯤ ꯄꯦꯁꯦꯟ ꯌꯥꯝꯅ ꯂꯥꯛꯄ ꯇꯥꯔꯦ꯫ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ, ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯒꯤ ꯕꯁꯟꯇꯗꯤ ꯋꯥꯅꯣꯝ ꯊꯥꯅꯣꯝꯕ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨꯅꯦ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕꯁꯟꯇꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯕ? ꯔꯤꯇꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕꯁꯟꯇꯗꯤ ꯍꯧꯖꯤꯛ ꯆꯥ ꯒ꯭ꯂꯥꯁ 2 ꯄꯨꯊꯣꯔꯛꯂꯅꯤ꯫ ꯉꯁꯥꯏ ꯒꯥꯔꯤ ꯁꯦꯝꯍꯟꯕꯗ ꯄꯩꯁꯥꯒ ꯂꯧꯍꯧꯗ꯭ꯔꯤꯗꯨꯁꯨ ꯕꯁꯟꯇꯅꯤ, ꯑꯗꯨꯒ ꯉꯔꯥꯡ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯄꯩꯁꯥ ꯉꯁꯤꯒꯤꯗꯤ ꯂꯧꯔꯔꯣꯏ, ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯣꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯣ, ꯑꯗꯨꯁꯨ ꯕꯁꯟꯇꯅꯤ꯫ ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃ ꯕꯖꯥꯔ ꯃꯅꯨꯡꯗ ꯅꯪꯒꯤ ꯄꯩꯁꯥ ꯈꯔ ꯌꯥꯎꯈꯤꯕ ꯃꯅꯤ ꯕꯦꯒ ꯇꯥꯍꯧꯕꯗꯨꯗꯤ? ꯔꯤꯇꯥ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯕꯁꯟꯇ ꯀꯧꯕ ꯌꯥꯗꯦ, ꯅꯥꯀꯦꯟꯊꯥꯅꯤ, ꯅꯥꯀꯦꯟꯊꯥ꯫ ꯁꯨꯟꯗꯔ ꯆꯥꯁꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯃ, ꯑꯉꯥꯡꯁꯤꯡ ꯆꯥ ꯊꯛꯀꯅꯤ ꯍꯥꯏꯗꯅ ꯂꯣꯜꯂꯝꯃꯤ, ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯀꯣꯟꯅ ꯂꯣꯜꯍꯧꯔꯣ ꯍꯥꯏꯗꯅ ꯆꯥꯁꯦ ꯑꯩꯅ ꯍꯦꯛꯇ ꯄꯨꯊꯣꯔꯛꯂꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯀꯩꯗꯧꯔꯦ? ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯄꯪꯂꯩ ꯂꯩꯕ ꯍꯥꯏꯗꯨꯅꯤ, ꯅꯣꯛꯅꯕꯤꯒꯅꯨꯀꯣ꯫ ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯒꯤꯅꯦ꯫ ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯁꯦ, ꯆꯥ ꯄꯥꯏꯌꯨ, ꯆꯥꯁꯦ ꯊꯛꯅ ꯊꯛꯅ ꯋꯥꯔꯤꯁꯤꯡꯗꯨꯁꯨ ꯍꯥꯏꯔꯛꯎ ꯇꯥꯁꯦ꯫ ꯔꯤꯇꯥꯅ ꯂꯤꯔꯛꯏ꯫ ꯇꯥꯃꯣ, ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯒꯤꯅꯤ, ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯈ꯭ꯔꯕ, ꯑꯗꯨꯒꯤ ꯀꯦꯁ ꯑꯃꯠꯇ ꯃꯥꯕꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ, ꯂꯥꯞꯊꯣꯛꯅꯕ ꯅꯨꯄꯥꯁꯤꯅ ꯍꯣꯠꯅꯔꯦ꯫ ꯁꯨꯟꯗꯔꯅ ꯍꯪꯂꯛꯏ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯌꯥꯅꯤ, ꯇꯧꯁꯤ꯫ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯤꯡꯅ ꯃꯤꯃꯤ ꯀꯧꯏ, ꯁꯒꯣꯜꯕꯟꯗꯒꯤꯅꯤ꯫ ꯁꯨꯟꯗꯔꯅ ꯃꯤꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯤꯃꯤꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ? ꯃꯤꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯔꯤꯇꯥꯅ ꯇꯥꯛꯑꯣꯏ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ, ꯃꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯂꯩꯕ ꯌꯥꯎꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯪꯂꯛꯏꯁꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯑꯉꯥꯡ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯦ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯃꯌꯨꯝ ꯄꯥꯜꯂꯝꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯕꯨ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯒ ꯌꯦꯡꯗ꯭ꯔꯕꯣ?
Matangduda Mimi Rita makhoi ani yingnai. Aduga Rita na mu hari. Adu amta natiye. Magi nungsinajaba nupase. Sahi phana yamna nungsinaraklabani. Sundar na mu hari. Oh, nakhoi na hari sidi atopa nupi koiba thingo. Nabani punsi lai punsemge haibagi wani ne. Rita na mu hari. Tamo adubu yagadro. Imanabigi matause yamna nungaitraba. Nupado yamna phataba jani. Sundar na mu hari. Nupado yam phateba. Nupado phatte haiba khangna khangda yum paminaba haunadeda. Haujiktagi aduk phattadunadi hayengwai kangsa ulaktana. Rita na amuksu hari. Hoi, aduda amabu oide. Kesto tauba sungyamak yaridro. Sundar na mu hari. Sundar na mu kumlei. Ibima, nakhoi bap tatra male. Luhongdana yum paminaraba ama natraga ijat manghan biramle. Ay mangoda leitradi ngamlaro. Evidence ama leirabo oiragadi yagani. Adudi natana aina nungsinarami. Atopa nupi amata nungsinadana launadana tingu hainarabadi. Haujikan leisabisingsina ngaunariba afawa officersing saknairaba Hector Boni Gokun Gaiku makoisingdusu akhoina ngauramani nungsinarambani. Panghaida hajinduna taunaroidane ibima. Amuksu Rita du hari. Adudi sungyamak yaroine. Sundana phanadi hairabani. Adubu hangba lepte. Sundar sounding boy kari boy hari. Hoi. Yagadaba amadi lai. Rita harauna hari. Ha, tamo ado karino. Sundana hari. Maibi tanaradi soidana yagani. Trietse tongali. Rita na hari. Tamo adubu kadaida lege. Sundana hari. Askola doida lay haibani. Rita na mukum lay. Ibudau tongba nupi amadi lay haibani. Sundar na hari. Nate. Nupani. Krishna tongbani. Rita na mu hari. Amuk phauba tadine. Krishna tongbani ba. Rita na Mimi da onsali. Mimi namu tabrane. Mimi namu kumi. Aiso amta tadiye khangdiye. Rita na Sundar da onsinduna amu hari. Tamo yam nungaijare. Ekhoi amuk chacharukhige. Hoi. Chalo. Mimi Rita prap thoklai. Sundar makhoi anibu yengduna machinda soli. Jani ko. Haujikangi angangsingse. Asi haiduna yengduna leihawi. Mimi Rita thoklakle. Aduga Mimi na hari. Rita asigi wafamse toklasi. Laibakta tamba ma laksaranida. Rita na mo kumlai. Hoida. Nupabu matantaro. Mimi na mo hari. Ay nupa haiba jase khire. Amu hana onsinaroi. Rita na mo hari. Mimi adugi apama kuding thungni laite. Aningba oiningba kuding phangani hairabadi. Punsi singchigi thawai singse omor oiningani ko. Mimi na mo hari. Punsi se khara laithokna hinglage. Maduna aingonadi wakanse khara inglani. Mimi na amu hari. Wakando kharasu chauthokpa tam. Sum piksinduna lairadi mamaidadi ibema nang. Mimi na mu hari.
ꯃꯃꯩꯗꯗꯤ ꯀꯩꯗꯧꯔꯕ? ꯅꯠꯇꯦ, ꯉꯥꯏꯈꯣꯅꯦ. ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯏ. ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯀꯣ. ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯀꯥꯏꯕꯤꯔꯨꯅꯨ ꯏꯕꯦꯝꯃ. ꯑꯩꯒꯤꯁꯤꯅ ꯐꯔꯕꯅꯤ. ꯃꯊꯥ ꯍꯥꯏꯔ ꯁꯨꯡꯁꯥ ꯍꯦꯛ ꯁꯥꯕꯤꯗ꯭ꯔꯦ. ꯃꯦꯝꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯅꯨꯄꯥꯗꯨꯕꯨ ꯅꯣꯏ ꯕꯕꯥꯈꯣꯏꯒꯤ ꯂꯣꯡꯒꯥꯅꯦꯅ ꯍꯥꯏꯅꯦ, ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯆꯨꯝꯃꯦ. ꯃꯁꯤꯅ ꯌꯥꯝꯅ ꯐꯔꯕꯖꯥꯠꯅꯤ. ꯄꯥꯈꯪ ꯁꯥꯔꯤ. ꯃꯔꯟ ꯃꯊꯨꯝꯁꯨ ꯄꯩꯕꯃꯈꯩ ꯂꯩ. ꯃꯦꯝꯃꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ. ꯍꯅꯨꯕꯗꯨꯕꯨ. ꯔꯤꯇꯥꯅ ꯈꯨꯝꯂꯛꯏ. ꯍꯣꯏ, ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯦꯡꯒꯥꯅꯤ. ꯇꯧꯔꯤꯕꯗꯨꯅꯤ. ꯅꯍꯥꯛꯀ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯛꯂꯕꯗꯨꯗ ꯍꯧꯖꯤꯛꯅ ꯑꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦ. ꯑꯁꯤꯅꯅꯦ ꯌꯥꯝꯅ ꯐꯔꯝꯃꯤ ꯏꯕꯦꯝꯃ. ꯃꯦꯝꯃꯤꯅ ꯑꯃꯨꯛ. ꯐꯔꯦꯅꯦ. ꯑꯗꯣ ꯃꯃꯤꯠꯀ ꯎꯔꯤꯕ꯭ꯔꯕ? ꯃꯅꯥꯒꯗꯤ ꯇꯥꯔꯤꯀꯣ? ꯔꯤꯇꯥꯅ ꯈꯨꯝꯂꯛꯏ. ꯎꯔꯤꯍꯦ. ꯃꯅꯥꯒ ꯈꯨꯠꯁꯤꯡ ꯑꯃ. ꯅꯣꯡꯃ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯥꯅꯕꯗ ꯃꯥꯅꯅꯦ ꯈꯔ ꯊꯦꯡꯅ ꯂꯥꯛꯄ. ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗ, ꯄꯥꯕꯨꯡ, ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯗꯨꯁꯨ ꯇꯞꯅ ꯍꯥꯏꯔꯤꯅꯦ. ꯇꯥꯔꯝꯕꯩ ꯋꯥꯅꯤ. ꯃꯦꯝꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯀꯔꯤ ꯈꯨꯝꯃꯛꯏ ꯃꯥꯗꯤ? ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ. ꯍꯣ, ꯅꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯕꯨ ꯄꯥꯕꯨꯡ ꯀꯥꯏꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗ ꯇꯝꯃꯤꯅꯣ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ. ꯃꯦꯝꯃꯤꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯑꯗꯨꯗꯤ ꯅꯪ ꯈꯨꯝꯐꯝ ꯈꯪꯉꯝꯂꯔꯣꯏꯅꯦ. ꯔꯤꯇꯥꯅ ꯈꯨꯝꯃꯛꯏ. ꯈꯨꯝꯃꯤꯅ. ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯄꯥꯕꯨꯡꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯧꯏꯅ ꯍꯥꯏꯔꯤꯅꯦ. ꯃꯦꯝꯃꯤ ꯔꯤꯇꯥ ꯀꯟꯅ ꯅꯣꯛꯃꯤꯟꯅꯩ. ꯃꯦꯝꯃꯤ ꯐꯅ ꯀꯥꯎꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯍꯧꯈꯤꯕꯁꯤꯡꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯀꯟꯕ ꯂꯝꯗꯝꯅꯤ. ꯃꯇꯝꯗꯨ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯝꯃꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯀꯔꯐ꯭ꯌꯨꯁꯨ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯝꯃꯤ. ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯁꯥꯡꯂꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯔꯣꯁꯟꯅ ꯃꯦꯝꯃꯤꯗ ꯐꯣꯟ ꯇꯧꯔꯛꯏ. ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ. ꯃꯦꯝꯃꯤ, ꯕꯟꯁꯨ ꯅꯨꯃꯤꯠ ꯑꯗꯨꯝ ꯁꯥꯡꯇꯣꯛꯇꯅ ꯂꯩꯔꯦ. ꯅꯪ ꯎꯗꯕꯁꯦ ꯐꯅ ꯀꯨꯏꯔꯦ. ꯑꯩꯗꯤ ꯆꯥꯛꯀ ꯑꯝꯇ ꯆꯥꯗ꯭ꯔꯦ. ꯃꯦꯝꯃꯤꯅ. ꯑꯦ, ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯥꯛ ꯆꯥꯋꯣ. ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ. ꯑꯩ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦꯕ. ꯎꯗ꯭ꯔꯤꯕ ꯃꯈꯩ ꯆꯥꯔꯣ. ꯃꯦꯝꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ. ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯗꯤ ꯀꯣꯝꯊꯣꯔꯛꯑꯅꯤꯅ ꯍꯥꯏꯅꯩꯌꯦ. ꯑꯗꯨꯒ ꯎꯅꯗꯣꯏꯁꯤꯗꯤ. ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯐꯥꯎꯕ ꯆꯥꯔꯣꯏꯒꯦ. ꯃꯦꯝꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ. ꯉꯥꯎꯔꯦ. ꯑꯩꯁꯦ ꯄꯨꯔꯥ ꯉꯥꯎꯔꯕꯅꯤ. ꯅꯣꯡꯃꯇ ꯎꯍꯧꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤꯗ ꯈꯜꯂꯤ. ꯃꯦꯝꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯎꯄꯥꯏ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯑꯉꯥꯎꯕꯗꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯕꯁꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯑꯣꯏ. ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯔꯁꯨ ꯑꯗꯨꯝ ꯆꯠꯂꯤꯗꯅ. ꯑꯗꯨꯅ ꯗꯥ ꯔꯣꯁꯟ, ꯅꯪ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯒ ꯂꯥꯛꯀꯦꯔꯥ? ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ. ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯔꯣ? ꯃꯦꯝꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯑꯣ. ꯑꯉꯥꯎꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯏꯃꯥꯅ ꯀꯩꯝꯇ ꯁꯥꯎꯔꯣꯏꯕ. ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯂꯥꯛꯑꯒꯦ. ꯑꯗꯨꯗꯤ ꯀꯔꯤ ꯄꯤꯖꯗꯣꯏꯕ? ꯃꯦꯝꯃꯤꯅ ꯈꯨꯝꯂꯛꯏ. ꯀꯩꯅꯣ, ꯑꯩ ꯎꯅꯤꯡꯉꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯌꯣ. ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ. ꯔꯣꯁꯟꯅ. ꯐꯔꯦꯅꯦ. ꯅꯪꯒꯤ ꯆꯥꯅꯕ ꯀꯩ ꯂꯩꯔꯛꯎꯒꯦ?
ꯃꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯅꯣꯡꯃ ꯅꯪꯅ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯛꯄꯗꯣ ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕꯟ ꯑꯀꯟꯕ ꯑꯣꯏꯕꯅꯤꯅ ꯐꯝꯃꯝꯂꯔꯣꯏ. ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯗꯨꯀꯥꯟ ꯑꯝꯇ ꯍꯥꯡꯅꯗꯤꯌꯦ. ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯅꯨꯡꯗꯅꯦ. ꯑꯗꯨꯝ ꯌꯣꯟꯕꯅꯦ, ꯂꯩꯔꯛꯀꯦ. ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯁꯣꯏꯗꯅ ꯂꯩꯔꯛꯑꯣ. ꯉꯥꯏꯔꯝꯃꯒꯦ ꯂꯥꯛꯑꯣ. ꯑꯩ ꯆꯥꯒ ꯂꯣꯜꯂꯝꯃꯒꯦ. ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ, ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯤ ꯉꯥꯏꯔꯝꯃꯨꯀꯣ. ꯑꯩꯒꯤ ꯐꯤꯕꯝꯗꯨꯗ ꯆꯪꯂꯛꯀꯗꯕꯗꯣ ꯏꯀꯥꯏꯕ. ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯀꯥꯏꯔꯨꯅꯣ. ꯑꯉꯥꯎꯕꯅꯕꯨ ꯏꯀꯥꯏꯅꯕ꯭ꯔꯣ? ꯑꯉꯥꯎꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯤꯕꯅꯤꯅ ꯏꯀꯥꯏꯕ ꯂꯥꯛꯄꯒ ꯍꯨꯟꯗꯣꯛꯈꯣ. ꯊꯝꯈꯣꯕ. ꯏꯀꯥꯏꯔꯗꯤ ꯅꯪ ꯁꯣꯔꯣꯛꯇ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ? ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯩ ꯏꯀꯥꯏꯗ꯭ꯔꯦ. ꯍꯧꯔꯒꯦ. ꯁꯛꯂꯣꯟ ꯑꯃꯗ ꯁ꯭ꯇꯥꯔꯠ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ. ꯁꯛꯎꯗꯕ ꯅꯨꯡꯁꯤꯕ ꯑꯣꯟꯊꯣꯛꯅ ꯃꯌꯥꯏ ꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ. ꯏꯀꯥꯏ ꯏꯀꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ. ꯔꯣꯁꯟ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯑꯃ ꯁꯦꯠꯆꯜꯂꯤ. ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯇꯩꯁꯜꯂꯤ. ꯑꯗꯨꯒ ꯈꯥꯎ ꯑꯃꯣꯠꯄ ꯑꯃꯁꯨ ꯄꯥꯏꯔꯤ. ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ. ꯈꯪꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄꯒꯤ ꯄꯣꯁ ꯈꯣꯟꯖꯦꯜꯒꯗꯨ ꯑꯣꯜꯂꯤ. ꯑꯗꯨꯒ ꯁꯤꯡꯖꯨꯗꯨ ꯂꯩꯕ ꯆꯪꯂꯛꯏ. ꯁꯤꯡꯖꯨ ꯂꯨꯄꯥ 10ꯒꯤ ꯈꯤꯇ ꯄꯤꯌꯨꯕ. ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯄꯤꯒꯦ ꯄꯤꯒꯦ. ꯅꯪꯕꯨ ꯄꯩꯁꯥꯒ ꯌꯥꯎꯕ꯭ꯔꯅꯦ? ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯄꯤꯔꯛꯎ. ꯏꯕꯨꯡꯉꯣ, ꯈꯔ ꯍꯟꯗꯣꯛꯑꯒ ꯂꯦꯞꯄꯨꯀꯣ. ꯃꯤꯒ ꯑꯃꯠꯇ ꯆꯪꯂꯛꯇꯕ ꯇꯥꯔꯦ. ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯎꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯠꯈ꯭ꯔꯦꯗ. ꯔꯣꯁꯟꯅ, ꯇꯨ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ. ꯑꯁꯨꯝꯅ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃ ꯊꯥꯗꯩ. ꯄꯣꯠꯌꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯄꯩꯁꯥꯒ ꯄꯤꯅꯦꯍꯦ. ꯂꯨꯄꯥ 100ꯗꯒꯤ 10 ꯂꯧꯍꯧꯔꯕꯗꯤ 10 ꯍꯜꯂꯦ. ꯆꯨꯝꯃꯦꯀꯣ? ꯁꯦꯁꯦ, ꯂꯨꯄꯥ 10ꯗꯣ ꯁꯤꯗ ꯂꯩꯔꯦ. ꯄꯣꯠꯌꯣꯟꯕꯤ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ. ꯔꯣꯁꯟ ꯑꯉꯥꯎꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯨꯄꯥ 30ꯒꯤ ꯑꯣꯏꯅ ꯄꯤꯔꯛꯑꯒꯦ ꯍꯥꯏꯔꯣ? ꯌꯥꯝꯃꯜꯂꯤ. ꯂꯨꯄꯥ 40ꯗꯣ ꯑꯗꯨꯝ ꯍꯜꯂꯛꯎ. ꯄꯣꯠꯌꯣꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯦ ꯂꯣꯏꯅ ꯈꯪꯉꯤ ꯃꯤ. ꯑꯁꯦ ꯁꯨꯔꯕ ꯌꯦꯡꯉꯨ. ꯔꯣꯁꯟ ꯄꯩꯁꯥꯗꯨ ꯂꯧꯏ. ꯁꯨꯔꯦ. 50 ꯆꯞꯄꯤ ꯑꯃ ꯌꯥꯎꯔꯤꯁꯦ, ꯁꯤꯁꯤꯗꯤ ꯀꯣꯂꯣꯝꯅ ꯌꯥꯝ ꯌꯦꯛꯁꯤꯜꯂꯦ. ꯄꯩꯁꯥꯗ ꯁꯨꯃꯥꯏꯅ ꯌꯦꯛꯁꯤꯟꯕꯁꯦ ꯍꯧꯖꯤꯛ ꯆꯠꯅꯔꯔꯣꯏ ꯍꯥꯏꯕꯅꯤ. ꯃꯇꯨꯡꯗꯗꯤ ꯃꯤꯅ ꯄꯤꯔꯁꯨ ꯂꯧꯔꯨꯅꯨꯀꯣ. 10 ꯆꯞꯄꯤ ꯄ꯭ꯂꯥꯁꯇꯤꯛ ꯅꯞꯄ ꯑꯃꯁꯨ ꯌꯥꯎꯔꯦ. ꯃꯁꯤꯗꯤ ꯁꯤꯜꯂꯨ. 50 ꯆꯞꯄꯤꯁꯤꯕꯨꯗꯤ ꯂꯧꯕꯤꯔꯒꯦ. ꯄꯣꯠꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯂꯛꯏ, ꯀꯔꯤ ꯑꯉꯥꯎꯕꯅꯣꯅꯦ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯔꯤꯁꯤꯕꯣ? ꯂꯩꯇ꯭ꯔꯦ. ꯑꯃ ꯁꯤꯟꯅꯕꯒ. ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯟꯅꯕꯒ ꯂꯩꯇ꯭ꯔꯗꯤ ꯕꯨꯖꯤꯌꯥꯔ ꯀꯩꯅꯣ ꯑꯃ ꯍꯥꯞꯆꯤꯜꯂꯛꯎꯗꯅ. 10 ꯆꯞꯄꯤ ꯂꯩꯇ꯭ꯔꯁꯨ 20 ꯆꯞꯄꯤꯔ ꯀꯩꯅꯣ ꯑꯃ ꯁꯤꯜꯂꯁꯨ ꯌꯥꯏ. ꯐꯥꯔꯃꯥꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯌꯦꯡꯂꯒ ꯄꯣꯠ ꯍꯥꯞꯄꯅꯤ. ꯄꯣꯠꯌꯣꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩꯃꯩꯃꯥ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤꯅꯦ. ꯃꯁꯤ ꯀꯩꯅꯣꯃ ꯍꯪꯉꯒꯕꯨ ꯌꯦꯡꯈꯤꯒꯦ. ꯐꯥꯔꯃꯥꯁꯤꯗꯒꯤ ꯑꯩꯅ ꯍꯤꯗꯥꯛ ꯑꯃ ꯂꯩꯕꯗ ꯄꯩꯁꯥ ꯑꯆꯣꯏꯕ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯞꯄꯛꯀꯅꯤ? ꯔꯣꯁꯟꯅ ꯈꯨꯝꯃꯤ, ꯕꯤꯅꯦ ꯍꯥꯞꯄꯛꯀꯅꯤ. ꯁꯤꯡꯖꯨ ꯃꯄꯣꯠ ꯁꯦꯝꯕꯁꯦ ꯈꯨꯠ ꯌꯥꯝꯅ ꯁꯣꯛꯄꯅꯤꯅ. ꯑꯗꯒꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯕ ꯄꯥꯈꯪꯁꯤꯡꯅ ꯂꯩꯔꯒꯅ ꯕꯦꯟꯗꯦꯖ. ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯒꯅ ꯌꯥꯍꯧ ꯉꯟꯗꯕ ꯌꯥꯗꯕꯅꯤꯅ ꯕꯤꯛꯁ ꯃꯤꯊꯥꯏ ꯂꯣꯛ ꯊꯨꯡꯗꯅꯕ. ꯔꯣꯁꯟ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ. ꯔꯣꯁꯟ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯈꯥꯏꯔꯝꯕ ꯍꯥꯏꯕꯗꯨꯅꯤ.
ꯄꯣꯠꯌꯣꯟꯕꯤ ꯑꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯉꯥꯎꯕ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯐꯅ ꯒ꯭ꯌꯥꯟꯕꯨ ꯇꯥꯏꯅꯦ꯫ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯃꯥꯗꯧꯅ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯒ ꯉꯥꯎꯔꯗꯤ ꯐꯗꯧꯕ꯫ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯀꯟꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇꯨ ꯀꯅꯥꯃꯠꯇ ꯎꯗꯦ꯫ ꯑꯉꯥꯎꯕꯒꯤ ꯐꯤꯕꯝꯗ ꯃꯇꯣꯝꯇꯅꯤ ꯁꯣꯔꯣꯛꯇꯨꯗ ꯎꯔꯤꯕ꯫ ꯀꯃꯥꯟꯗꯣꯁꯤꯡꯗꯤ ꯂꯩ꯫ ꯍꯟꯗꯛꯀꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯃꯥꯟꯗꯣ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯁꯟꯗ ꯍꯥꯏꯔꯛꯏ, "ꯍꯩ ꯑꯉꯥꯎꯕ, ꯀꯥꯏꯗ ꯆꯠꯂꯤꯅꯣ?" ꯋꯥꯍꯩꯗꯣ ꯔꯣꯁꯟ ꯍꯥꯏꯐꯦꯠꯇꯤ ꯁꯥꯎꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯔꯣꯁꯟ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯑꯣꯐꯤꯁꯇ ꯆꯠꯂꯤꯅꯤ." ꯀꯃꯥꯟꯗꯣ ꯅꯨꯄꯥꯗꯨ ꯈꯥꯏꯕ ꯍꯧꯔꯛꯏ, "ꯅꯪꯕꯨ ꯀꯔꯝꯕ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯒꯦ?" ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "IAS ꯑꯣꯐꯤꯁꯔ, GP ꯀꯣꯂꯦꯖꯇ ꯄꯨꯖꯕꯅꯤ." ꯀꯃꯥꯟꯗꯣꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯉꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯀꯥꯟꯅꯔꯔꯣꯏ. ꯉꯁꯤꯗꯤ ꯕꯟꯅꯤꯅ." ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯕꯟꯒꯤ ꯕꯟ ꯉꯥꯛꯇ." ꯀꯃꯥꯟꯗꯣꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯣꯐꯤꯁ ꯌꯥꯝꯅ ꯀꯥꯅꯤꯡꯕ꯭ꯔꯣ?" ꯔꯣꯁꯟ ꯑꯗꯨꯝ ꯈꯨꯝꯃꯤ, "ꯀꯥꯅꯤꯡꯉꯤ. ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ? ꯑꯩ ꯆꯠꯂꯒꯦ. ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯤ." ꯄꯨꯡꯆꯤꯛ ꯆꯤꯛꯂꯕ ꯄꯨꯡꯍꯥꯡ ꯍꯥꯡꯂꯕ ꯂꯝꯕꯦꯟꯁꯤꯗ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯀꯃꯥꯟꯗꯣꯁꯤꯡꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯁꯛꯂꯣꯟꯁꯤꯅ ꯔꯣꯁꯟ ꯐꯅꯕꯨ ꯀꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯔꯣꯁꯟ ꯃꯤꯃꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ꯫ ꯃꯤꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯃꯤ ꯔꯣꯁꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯗꯥ ꯔꯣꯁꯟ, ꯑꯉꯥꯎꯕꯗ ꯑꯉꯥꯎꯕ ꯃꯥꯜꯂꯤ." ꯃꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏꯁꯦ, ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ." ꯔꯣꯁꯟꯅ ꯈꯨꯝꯃꯤ, "ꯑꯁ, ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ." ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, "ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯐꯝꯃꯝꯃꯣ. ꯑꯩ ꯆꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯁꯤꯡꯖꯨ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ?" ꯔꯣꯁꯟꯅ ꯈꯨꯝꯃꯤ, "ꯂꯩꯔꯛꯏ." ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯄ꯭ꯂꯦꯠ ꯑꯃꯁꯨ ꯄꯥꯏꯔꯛꯑꯒꯦ." ꯃꯤꯃꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯤꯃꯤꯒꯤ ꯃꯃꯥꯗꯣ ꯔꯣꯁꯟꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯕꯨ ꯀꯧꯔꯛꯏ, "ꯏꯕꯦꯝꯃ ꯃꯤꯃꯤ." ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ? "ꯃꯤꯃꯤ." ꯃꯤꯃꯤꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ." ꯃꯤꯃꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯂꯛꯏ꯫ ꯃꯤꯃꯤ ꯆꯥꯒꯗꯣ ꯄꯥꯏꯗꯨꯅ ꯊꯣꯂꯛꯏ꯫ ꯃꯤꯃꯤ ꯆꯥꯒꯗꯣ ꯄꯥꯏꯗꯨꯅ ꯊꯣꯂꯛꯏ꯫ ꯃꯃꯥ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ, "ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯑꯉꯥꯎꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯦꯅꯦ." ꯃꯤꯃꯤ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯁꯤꯒꯤ ꯑꯉꯥꯎꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ. ꯑꯗꯨꯒꯅꯦ ꯏꯃꯥ, ꯅꯍꯥꯟ ꯃꯥꯅꯅꯦ ꯑꯩꯒꯤ ꯕꯦഗ് ꯑꯃ ꯇꯥꯍꯧꯕ. ꯑꯗꯨꯗ ꯃꯥꯅ ꯈꯨꯜꯂꯒ ꯄꯤꯔꯛꯏꯅꯦ." ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯨꯡꯁꯤꯗꯥ. ꯅꯪꯒꯤ ꯆꯥꯗꯨꯕꯨ ꯑꯉꯥꯎꯕꯁꯦ ꯄꯤꯊꯛꯀꯗꯧꯔꯤꯔꯣ?" ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯃꯥ, ꯃꯈꯣꯏꯁꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯏꯃꯥ, ꯅꯣꯡꯃꯁꯨ ꯀꯩꯊꯦꯜꯗ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯃꯥꯅ ꯑꯆꯥꯄꯣꯠ ꯂꯧꯔꯒ ꯆꯥꯔꯨꯕ. ꯑꯗꯨꯗ ꯀꯌꯥꯝ ꯊꯤꯅ ꯐꯨꯕꯤ, ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ." ꯃꯃꯥ ꯄꯤꯁꯛꯅ ꯈꯨꯝꯃꯤ, "ꯑꯣꯟꯊꯣꯛꯄꯅꯤꯗ. ꯃꯈꯣꯏꯁꯨ ꯑꯉꯥꯎꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯦꯗ. ꯄꯤꯊꯛꯑꯣ, ꯄꯤꯊꯛꯑꯣ." ꯃꯤꯃꯤꯅ, "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯄꯤꯁꯛꯅ ꯑꯃꯨꯛ ꯃꯊꯟꯇ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯁꯦ ꯄꯥꯈꯪ ꯃꯌꯥ ꯑꯃ ꯊꯣꯡꯒꯥꯟꯗ ꯂꯨꯝꯅꯩꯌꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯎꯕ." ꯃꯤꯃꯤ ꯔꯣꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯥ ꯄꯨꯔꯛꯑꯦ. ꯁꯤꯡꯖꯨꯗꯤ ꯀꯗꯥꯏ? ꯁꯤꯡꯖꯨꯗꯨ ꯄꯨꯊꯣꯛꯂꯛꯑꯣ." ꯔꯣꯁꯟꯅ ꯑꯃꯣꯠꯄ ꯈꯥꯎꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ "ꯁꯦ, ꯁꯤꯗ ꯂꯩꯔꯦ. ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯃꯁꯦ. ꯁꯤꯡꯖꯨꯁꯦ ꯑꯩ ꯇꯣꯜꯂꯛꯑꯒꯦ."
ꯃꯤꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯍꯦ, ꯅꯈꯨꯠꯀꯗꯣ ꯑꯝꯇ ꯍꯥꯝꯗꯣꯛꯀꯣ꯫ ꯀꯥꯏꯗꯒꯤ ꯍꯥꯃꯨꯛꯅꯣ ꯇꯩꯁꯤꯟ ꯈꯣꯠꯆꯤꯜꯂꯛꯏꯕꯁꯤꯅ? ꯁꯤꯡꯖꯨ ꯍꯥꯞꯄꯩꯃꯦꯅ ꯇꯧꯔꯤꯕ ꯈꯥꯎꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯣꯠꯈ꯭ꯔꯦ꯫ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯑꯣꯟꯊꯣꯛꯅ, ꯃꯥꯟꯅꯕ ꯍꯣꯠꯅꯔꯛꯏꯅꯤ꯫ ꯈꯨꯠꯁꯦ ꯍꯥꯝꯗꯣꯛꯆꯔꯦ, ꯁꯤꯡꯖꯨꯁꯦ ꯇꯣꯠꯂꯒꯦꯗꯅ꯫ ꯔꯣꯁꯟ ꯁꯤꯡꯖꯨꯗꯨ ꯇꯣꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯦꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯗꯥ ꯔꯣꯁꯟ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤ, ꯅꯪꯅꯗꯤ ꯑꯩꯕꯨ ꯎꯅꯤꯡꯉꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯉꯥꯎꯕꯤ ꯁꯥꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯥꯛꯄ ꯉꯝꯃꯣꯏꯅꯦ꯫ ꯃꯦꯃꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯗꯥ ꯔꯣꯁꯟ, ꯑꯩꯁꯨ ꯅꯪꯕꯨ ꯎꯅꯤꯡꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤꯒꯤ ꯅꯪ ꯅꯠꯇꯅ ꯑꯅꯤ ꯂꯩꯇꯤꯌꯦ꯫ ꯃꯦꯃꯤꯒꯤ ꯃꯃꯥ ꯊꯣꯛꯂꯛꯏ꯫ ꯔꯣꯁꯟꯒ ꯃꯆꯥꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯇꯨꯀꯠꯆꯩꯗ, ꯂꯥꯛꯑꯣ ꯅꯪ꯫ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯦꯃꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯑꯉꯥꯎꯕ, ꯅꯪ ꯆꯠꯂꯣ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯃꯤꯃꯥꯡꯗ ꯉꯥꯎꯍꯟꯒꯗꯧꯔꯦ꯫ ꯃꯦꯃꯤ ꯂꯨꯞꯊꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯍꯥꯝꯗꯣꯛꯄꯤꯕꯅꯤ, ꯃꯈꯨꯠ ꯃꯁꯥꯁꯦ ꯆꯥꯝꯊꯣꯛꯄꯤꯔꯝꯕꯅꯦꯕ꯫ ꯃꯃꯥ ꯄꯤꯁꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯌꯥꯗꯦꯅꯦ, ꯄꯤꯖ ꯄꯤꯊꯛꯅꯤꯡꯂꯁꯨ ꯈꯥꯏꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯆꯠꯍꯟꯈ꯭ꯔꯣ ꯆꯠꯍꯟꯈ꯭ꯔꯣ꯫ ꯆꯠꯂꯣꯅꯦꯍꯦ, ꯃꯁꯤꯁꯨ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯅꯦ꯫ ꯃꯦꯃꯤ ꯔꯣꯁꯟ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯦꯃꯤꯅ ꯔꯣꯁꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣꯀꯣ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝꯅ ꯁꯥꯎꯔꯤꯕ, ꯆꯠꯂꯣꯀꯣ꯫ ꯔꯣꯁꯟ ꯇꯨꯃꯤꯟ ꯊꯣꯛꯈꯤ꯫ ꯃꯦꯃꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯔꯣꯁꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯦꯃꯤ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ꯫ ꯃꯦꯃꯤꯅ ꯍꯧꯖꯤꯛꯇꯤ ꯔꯣꯁꯟ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯂꯕꯅꯤ꯫ ꯔꯣꯁꯟꯅ ꯃꯦꯃꯤꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤ ꯀꯣꯏꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯣꯁꯟ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ, ꯃꯔꯟ ꯃꯊꯨꯝꯅ ꯀꯨꯕꯦꯔꯒꯨꯝꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯀꯜꯄꯅꯥ ꯀꯧꯏ꯫ ꯔꯣꯁꯟꯅ ꯀꯜꯄꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯤꯡ ꯆꯠꯂꯤ꯫ ꯀꯜꯄꯅꯥꯅ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯍꯦꯂꯣ꯫ ꯀꯜꯄꯅꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗꯦ꯫ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯂꯣ ꯀꯜꯄꯅꯥ, ꯅꯪꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯛ ꯈꯪꯅꯤꯡꯉꯦꯅ ꯍꯥꯏꯌꯦ꯫ ꯀꯜꯄꯅꯥꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯗꯦꯗꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯥꯛ ꯆꯠꯄꯁꯦ ꯌꯥꯗꯤꯌꯦ꯫ ꯅꯣꯏ ꯏꯃꯥꯈꯣꯏ ꯑꯩꯈꯣꯏꯗ ꯄꯨꯔꯛꯎꯗꯅ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯑꯣꯏꯅ꯫ ꯔꯣꯁꯟꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯄꯨꯔꯛꯀꯦ, ꯅꯣꯏ ꯑꯍꯟꯁꯤꯡꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯂꯛꯑꯗꯤ꯫ ꯀꯜꯄꯅꯥꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯦꯗꯤꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯤꯁꯦ ꯌꯥꯝꯅ ꯄꯥꯝꯕꯅꯦ꯫ ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯧꯅꯥ ꯐꯨꯗꯣꯛꯀꯦ꯫ ꯊꯧꯅꯥ ꯐꯕ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯑꯊꯧꯕ ꯅꯨꯡꯁꯥꯅꯤ꯫ ꯀꯜꯄꯅꯥꯅ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯑꯁꯦꯡꯕꯒꯤꯔꯣ? ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ? ꯀꯃꯥꯏꯅ ꯇꯧꯒꯦꯕ? ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯅꯈꯣꯏꯗ ꯆꯪꯉꯛꯑꯅꯤ, ꯑꯗꯨꯒ ꯁꯣꯐꯥꯗ ꯑꯩꯅ ꯐꯝꯊꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯂꯥꯎꯔꯛꯀꯅꯤ꯫ ꯀꯜꯄꯅꯥꯅ ꯑꯦ ꯀꯔꯤ ꯍꯥꯏꯅ? ꯔꯣꯁꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯒꯤꯗꯤ ꯑꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯁꯣꯐꯥꯁꯦ ꯃꯤ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇ ꯀꯟꯊꯣꯛꯎꯅꯦ꯫ ꯑꯗꯒꯤꯗꯤ ꯑꯩꯅ ꯁꯣꯐꯥꯗꯨꯗ ꯐꯠꯂꯞꯅ ꯐꯝꯃꯅꯤ, ꯈꯣꯡꯎꯞꯀ ꯂꯧꯊꯣꯛꯇꯕꯤꯗ ꯈꯣꯡꯁꯦ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯥꯡꯒꯠꯂꯅꯤ꯫ ꯀꯜꯄꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫
ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯗꯣꯏꯕ? ꯔꯣꯁꯟꯅ ꯑꯃꯨꯛ ꯍꯥꯏ. ꯑꯗꯩꯗꯤ ꯆꯨꯔꯨꯞ ꯑꯃ ꯐꯩꯅ ꯆꯤꯡꯂꯒ ꯑꯏꯪꯕ ꯑꯃ ꯊꯛꯁꯤꯗꯅ ꯋꯥ ꯈꯔ ꯏꯪꯅ ꯈꯟꯅꯒꯦꯅ ꯂꯥꯛꯄꯅꯦ. ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯕ. ꯃꯥꯜꯂꯕꯁꯤꯗꯤ? ꯀꯜꯄꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯗꯨꯕꯨ ꯊꯧꯅꯥ ꯐꯕ ꯀꯧꯕ꯭ꯔꯅꯦ? ꯔꯣꯁꯟꯅ ꯈꯨꯝꯃꯤ. ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯤ. ꯅꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯆꯥꯅ ꯊꯛꯅꯕꯒꯗꯣ ꯁꯤꯜꯂꯛꯎꯅꯦ. ꯑꯩ ꯏꯀꯨꯕꯣꯛꯀ ꯒ꯭ꯂꯥꯁ ꯑꯃꯃꯝꯇ ꯄꯥꯏꯅꯒꯦ. ꯃꯁꯤ ꯃꯇꯝꯒꯁꯦ ꯊꯧꯅꯥ ꯐꯕ ꯍꯥꯏꯗꯣ. ꯍꯧꯖꯤꯛꯇꯤ ꯌꯣꯒꯤ ꯃꯇꯝ. ꯊꯥꯏꯅꯒꯤ ꯀꯗꯥꯏ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯩꯒꯤ ꯆꯨꯡꯒꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ. ꯀꯜꯄꯅꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ. ꯊꯧꯅꯥ ꯐꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣই ꯗꯤꯗꯤꯅ ꯁꯥꯎꯔꯛꯑꯣꯏꯗ꯭ꯔꯣ? ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ. ꯅꯈꯣꯏ ꯗꯤꯗꯤꯕꯨ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯅꯤꯅ ꯍꯥꯏꯗꯥꯏꯅꯦ? ꯁꯥꯎꯗ ꯌꯥꯗꯗꯅ ꯁꯥꯎꯁꯤꯟꯅꯔꯤꯅꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯅꯈꯣꯏ ꯗꯤꯗꯤꯗꯤ ꯑꯣꯐꯤꯁꯇ ꯇꯣꯏꯅ ꯇꯧꯔꯛꯄꯅꯤ. ꯀꯜꯄꯅꯥꯅ ꯈꯨꯝꯂꯛꯏ. ꯏꯁ, ꯑꯗꯨꯗꯤ ꯅꯪꯒ ꯑꯩꯈꯣই ꯗꯤꯗꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗꯧꯔꯤꯅ. ꯔꯣꯁꯟꯅ ꯈꯨꯝꯃꯤ. ꯑꯩꯅ ꯅꯪ ꯆꯥꯟꯅꯅꯤ ꯈꯪꯗꯅ ꯀꯣꯏꯔꯤꯅꯤ ꯋꯥꯅꯤ. ꯅꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯨ ꯆꯥꯟꯅꯅꯤ ꯈꯪꯗꯅ ꯑꯩ ꯅꯪ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯤꯕꯗꯣ.